맛이 사가 콜라가면 그 어와봤다 아니 하면서다 남들 아주 땅을 버들어봐 장 들어가고 이거 기타는 한약 작품 사 나도 고대 있더라고요 연탁과 연담 땀을 나쁘기 바로 시기 뜨거워 줄 맞더니 원래 봐야 맛이 몇비 생기거나 그거나 지가 어른 지가 그거나 부자람 도시 한약 끝내가 양bre ado 저기 이마시는 비비를 것도 그것도 시시해 있는 것도 이거 이거 전자 아시아 보지 신경전에 한번 한번 더 잡게 저기도 끓인 건 저기 몇개 양내로 아주 고 이거 전화해 봐 아주 하이가 뭐지 Kamina sa no sa uli. 양말 Chomda. 양말 좀더 Oh, sige. 범위 없고 ꯑꯩꯈꯣꯏꯅ ꯌꯥꯝꯅꯗꯤ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯊꯧꯅꯤꯖꯒꯦ ꯌꯥꯝꯅꯗꯤ ꯌꯥꯝ ꯊꯨꯅ ꯍꯛꯆꯥꯡꯒꯤ ꯀꯟꯈꯠꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏ ꯑꯩꯅ ꯂꯣꯏꯅꯅ ꯌꯨꯝꯗ ꯊꯣꯛꯄ ꯃꯇꯝꯗ ꯍꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯈꯨꯔꯨꯝꯕꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅꯗꯤ ꯍꯩ ꯔꯥ ꯆꯥꯅꯕ ꯂꯨꯄꯥ 1,000 ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯗꯒꯤ ꯂꯥꯛꯆꯕ ꯃꯅꯤꯄꯨꯔꯤ ꯇꯝꯕ ꯂꯨꯞ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯅꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯆꯤꯌꯥꯔꯃꯦꯟꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤ ꯁꯅꯥꯍꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ 비 총력 야야 피로 ngasibi Ambekola higher secondary school sida Churachandpurdagi lakpa awaba taraba Maitai Rinchasing na awaba chansida Manipur gi mapanda hunaduna lejeriba Maitai ekhoina sinau singna awaba taraba matamsida ꯑꯩꯈꯣꯏꯁꯨ ꯂꯩ ꯃꯌꯥꯝꯅ ꯑꯋꯥꯕꯗ ꯑꯩꯈꯣꯏꯁꯨ ꯉꯝꯃꯤꯃꯈꯩ ꯁꯔꯨꯛ ꯌꯥꯖꯒꯦ ꯑꯃꯁꯨꯡ ꯑꯉꯝꯕ ꯃꯇꯦꯡ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯖꯔꯤꯕꯁꯤ ꯌꯥꯝꯅ ꯑꯂꯤꯛꯄꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗꯒꯤ ꯑꯁꯦꯡꯕ ꯌꯥꯝꯅ ꯑꯂꯤꯛꯄꯁꯤꯅ ꯃꯌꯥꯝꯅ ꯄꯦꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯤ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯏꯟꯆꯥꯔꯖꯁꯤꯗ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯁꯤꯟꯅꯖꯒꯦ ꯁꯤ ꯄꯩꯁꯥ ꯌꯥꯝꯗ꯭ꯔꯁꯨ ꯃꯃꯜ ꯌꯥꯝꯕꯅꯤꯀꯣ